Nasi friendly environmental warriors few Jiribam gi 6 foundation day ga mari lelana asang mamale mama oil si haibagi pandamda environment awareness rally si akoi pangkok sabani amasu Kastruba Girls High School da program asi pangkok sabaga loyana usara thajabani handak saigi oina su akoi usara sa humrom thakre makha ta na su Sunday da akoi thajagani akoina lekai da thajarimba usara su miyam su mateng pangbi sanabiyo Mayam su usara thabi hena bi thamsi mahuksa gi khalla koi punna ngangmina si yai fore